ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯁꯥꯔꯤꯕꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯔꯦꯁꯠ ꯃꯤꯅꯤꯁꯇꯔ ꯗꯦꯕꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯀꯥꯁꯣꯡ ꯈꯨꯂꯟ ꯁꯕ ꯗꯤꯚꯤꯖꯟꯗ ꯃꯤꯌꯥꯝꯅ ꯈꯪꯅꯗ꯭ꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯄꯥꯎ ꯃꯤ ꯑꯍꯨꯝꯅ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯑꯃꯗꯤ ZFC Churachandpur amadi USA Khurai 59 suba CC Meet ki pre-quarter final match da thengnaragani mapung oiba pau pizari Reserve Forest ki lam khopjinduna yum sariba sing lokthonaba Forest Department na kana honari haina Forest and Environment ki Minister Devendra na phongdokre ngasi all secretary ta leba mahaki office chamber da pangthokpa Directorate of Environment na puthokpa Environment Calendar phongbugi tharomga mari lena na paumi singa unabada wafamasi mahana phongdokhi bani Calendar phongba aduda Directorate of Environment ki Director Dr. M. Homeshwar Junior Scientific Officer T.S. Vogen yauna official kya susarya ki Minister Devendra na makhata na phongdokhi bada malem gi honglalibe ising nungshit ke ahongba asida yamna pikpa Environment Department asina miyam da kharadang oirabasu bhab tananaba calendar putholiba asi afabu khongthangni masina environment kannanaba honabada mit nakong oigani amarom da sarkar asina chingi reserve forest area da niyom kaina miui kya na yum sajinduna leiriba asi forest department na kupna yengsilaba matungda niyom kaina yum sajiliba sing sarkar na lokthokani Paumising na hangba wahangi paukumda Minister Devendra na sasanda yauriba Minister Singi Lanthum Miyamda Lauthong na ba mahang na Chairman oiba Committee report hauzik paliba sarkar asigi mamangi Assembly pangthoktringay da pikat kre haiki. Aduna identify to the tribal at Madura riba tribal singa riba mogi supplement ki damukta koi decision singa pidana koi identify tawna forest na koi thadana to encroacher singa koi thingbugi tangai pidwa koi jukta ka lain matu yam panna kona riba Kasong Khulan subdivision gi manung chana leba Kasong Khulda lamdamasigi miyamna khangnadriba ising chaibi ama handakta ISTV news ki video journalist ani amadi pongnopam pauche gi staff reporter Ibomcha Yumnam Yawba team amana nauno puthokpa ngamle hidamasigi matangda pautam ama lamdamdagi miyamna arsetak haraga khangnaba ising chaibi asi Kasong Khulgi manung chanba mongsa imul jingdalei arsetak haibagi wan thokna thawan michan mathi tafam haibani mafam asida matamamada thawan michak mathi takhiba unahobodagi madugi maming lauduna ising chaibi asigi maming thonkhibani thajanari ising chaibi leiriba mongsa imul hariba ching asigi su tongan mawari lejari hariba ching asidagi nung khullaga phaukaida hapa matamda phawoi na pinabiduna chawa watte thajanabi adugi matungina kabo tampakta leba mongsa khulgi khunja singna laktuna ching asigi nung huranuna puna honabada kasongi khunja singna faraga mangakaktuna halaga phungki haibi damak ching asigi maming mongsa imul haina thonkhibani hairi ising chaibi asina kasung amadi nambasi khulgi ngomkhaichu oiri Kasung Khuldagi Khanong Chupta kilometer marirom angam maching mai da kumlaga leba ising chaibi asigi matangda Kasung Khulgi ningthau ti simrei pangna phongdorok wafam hana ipa ipu singna khangnaramba tawan mejak mathi ta pham haina khangnei ado asigumlaba mafam asida ngasi paumi ahumna laga mafam ji yengbi bagi yamna nungai aina Kasung Khungi chief ama oina nungai phongdok jari asigi mafam se mayam laaga yengbasu nungainaba sarkar magai digi lambiju sembiu ade endokna mayam su yengba laknaba tourist spot center ama henbiu haibase haijabani ising chaibi asi yowgi lami ningthina kakpriyabadi lamkoibi sing lakningani film namningba miyoi singdasu khudong chaba oigani yengningba miyoi khudingmak khulna taramna okani haiba wafam su ningthau simrei pangna thamlakle Hojik se ingdam thani ising kangdabane nongju pantha da ising ji full oina lakbane karigumba film namba gumba hendongna yengningba lakba mi sing lakbi ba yagane masida akoi khunna full support tawgane any akoina sida lamjingduna akoina thabaksi pangthokane Mahoksaagi khusenggi khwaidagi hena fajaraba mafam ase ngasi phawam Manipur gi miyamna khangbidana leiramba asibak laibaktiba wafamne nawba khorak pangal loinana pagdam dai ba Richard Ranjan Kasung Manipur ki Governor Dr. K.K. Polna Manipur miyam maru oina Christian Ichil inaw singda nungairaba Christmas ke yafa pausal pidagli kumai asi malemda leiriba Christian singi punsida khwaidagi maru oiba kumai amani Prabhuna miyoiba khunaibu paptagi kanbinaba pokibani amasung festival asi ngasidi jat kuchu amadi dharma khaidana mipum khudimangna pangthoknade numirasida Prabhuna miyoiba khunaigi damak kathokiba adu ekoina ningsingduna mahaki principal adu tung induna malem asida tangdu leitaba nungayai phaba ama purako oresanu hairi
Manipur ki Chief Minister Okram Ibobina su Christmas ki yafa pausal pirakli miyobe khunai gi yafa nabgi damang Jesu Christ ki punsi amasung mahangna tambiramba adu aikhoi khudimangna innana ba honarasi hairi Manipur Legislative Assembly ki Speaker T.S. Location asu Christmas amasung anoba chahi na lakpada yafa pausal pirakli kumai asina lakpada Manipur da khundaminariba aikoi pumnamangna isagi aningba apamba kharagi damakta atopana nungai roidaba thabak amata tawge khanadaba furup amasung lining ki khenaba wakhalon sing thadongnaduna amaga nungsi janana hingminanaba honaminabaga loinana tangdu leita balamdam ama ohenanaba honaminaba oirasanu hairi Hill Area Committee ki Chairman Dr. Chaldolian Amonasu Christmas ki yafa pausal pirakli kumai asina nungsinaba tangdu leitaba kangno khudimok nungai yaifana leiba Manipur ama purapo oirasanu hairi Christmas amasung anoba chahi lakpada CPI Manipur State Council asu miyamda yafa pausal pirakli kumai asina lamdam asida nungsi chanaba amata oiba lepunbu hena chashil hanba oirasanu lakatoriba anoba chahi asina Manipur gi miyamda thoidongna chawkhotpa yafa ba purapo oirasanu khunai amadi lebaki singnaba pumnamak mayoknaduna ekoi khudimangna anoba chahi asi asa kayana thallaba chahi ama ohelasi hairi Ethno Heritage Council nasu Christmas kumaina lakpada lining asibu chatliba amadi malemgi Christian lining loisingda yafa pausal pirakli seglaba numit asina sakchu kanglup naibagi wakhalon pumba mangkibo oirasanu thorom asi kanglup ki lining ki khenaba thamdana punna saruk yaminaduna nungsi chanabagi lipun sagalasi hairi Kadana su Christmas kumaina lakpada lamdam asida tholiba mihat mipun misimina amaga ungkhatnaba kanglup maselgi marakta nungainadaba nupi angangda miyot mine chathabana chingba thaudo kaya asi amuk hana thoktabo oirasanu haina yafa pausal pirakli Christian lining chatpasingi khwaidagi chawba kumai oiriba Christmas na lakpada Manipur gi ningthau leisema sana chawba yauna masangnaiba miyoy kayana yafa pausal pirakli Asigumlaba senglaba Prabhu Jesus ki mapong numidasina lakpasida aikoi khudingmakki thamoida leiramba phataba amamba aduga nungsinadaba aduma wakhalol mayam adu loina manghankhraga asengba aduga nungsibatana thanba yamna ingda sikthaba adugumba ireiba ama aduguma malem ama aikoi purangnaba aikoi khudimangna Prabhu Jesus ki mafamda thawni minasi loinana ireiba sida Ekoi lamdam asida ngasi thoiba yamna aki tujungaba thogdok mayam asisu asigumba senglaba numinasina lakpaga iroinana punamak pukhiba oirasanu matungda koi nungai taba thogdok wathok singasi yariba makai koi leibak sida aduga malemgi oinasu thoktanaba Prabhu Jesus ki mafamda ekoi khudimana thawni minasi Christmas is a feast when we celebrate this coming of God, who is called Emmanuel, God with us, so that the world may be a world of peace, the world may be one, and everyone shares and respects each other. And we also pray that our state, Manipur, be a place of peace, joy, harmony, and coexistence. On this occasion, I would like to also appeal our people not to take law into their hands, shun violence, and avoid all disturbance during these holidays. Isilinaw, isaisan kwai kibik punamakna, handaki anoba Christmas na lakwaga lo iroina na laiba aikoi masengi marakta nungsi chanana amadi aikoi masengi marakta nungaina daba amadi aikoi ima matagi machani haiba wakhalon asi khalminaduna haukiba wakhal aikoi phattaba wakhan kaya singdo kaukthukuna handaki Merry Christmas na lakwaga iroina na nungsiba amadi chanaba loinana koi masengi marakta leramba nungaina daba khudingmak kaukthukuna anoba ingna tapna panba leipak ama loin santi leiba leipak ama amadi aikoi masengi marakta nungsinaba la akoi purakpa oirasunu haina aigi maikaidaki wish asi pijari Christmas akoi Christian singi dodanate masidi mipum khudima tabum panda leiriba mipum khudima kene Christmas sidi nungaiba matamne Christmas sidi harauba matamne Christmas sidi shobu thakatpa matamne aduna Christmas lakpa loinana
Manipur lamdam chida lairiba ichi naupum namakshi jat ki jat khaidona akhoi ama oina akhoi nungsi chanana leminaba himinaba aduga Krista gi mingda akhoi harau minaba habshi ishwar ke apambani Manipur da laiba mipum kutingmak jat ki jat khaidaduna dharma khaidaduna lairiba mipum kutingmakpu Christmas ki harauba Christmas ki yaifaba Christmas ki inthabadu ishwar na bibibu washinom UCM की प्रेसिडेंट वाई नबचंद्रन सु क्रिसमस न लापदा क्रिश्चियन लाइनिंग चलिब सिंगी मफम दा या प्रपोजल पिरली कुमै एसिना मणिपुर दा लेदिबा तोंगान तोंगान बा फुरुप सिंगी मरकता नुंशी चानन लेमिनादुना चौखटपा मणिपुर अमा पुरपो ओइरसनु हाइरी ये खुदिंगमकी मफम दा यूनाइटेड कमिटी मणिपुर UCM की माइकेदगी नुंशीनाबा थाजनाबा अमदी चौखटपगी थबुक थरुम कया सिंदा हेना खुमांग चौसिनना खुशमना थबकसिंग तौमिनबा ngamba oisenu haidana yusengi marketingi sigumlaba thamoi sengna greeting message ase hariba lining chaliba mi khuding mukim phumda yusem na thamjari निपको नसु क्रिसमस कुमाइना लापदा इंग तप्पा चौखटपा फुरुमसेल अमना अमबु इकाई खुमनबिबा लाइनिंग की खेनबा थमदबा इनिंग तमना मसागी नाच सक्तम कायदना निंग तंब खुनाई अपुनबा मणिपुर अमगी वखलोन पुरपो ओइरसनु हाइना या प्रपोजल पिरकली क्रिसमस कुमाइगा मरी लेनना MLA थमरजिना कैराव केंद्र की क्रिश्चियन लाइनिंग चटपा खुल तरा हुंदोइदा चेंग चिनी अमदी खुदोल पोतसिंग पीखरे चिरु खुलगी ओइना येंगलगा कैरावदा लेबा वाटर सप्लाई स्कीम दगी MLA मसाना पाइप तिंगलगा इसिंग पीखी खोंगचत अदुदा MLA ना इम्फाल इसकी PHED की एग्जीक्यूटिव का तानरगा कुमै असिगी दमक खुल तरा हुंदोइ असिदा वाटर टैंकी अमममसु येनके थरोंगा मरी लेनना MLA ना फोंदोकिबदा क्रिसमस का मरी लेनना BDS की पोलम सिंह हाना क्रिसमस ममांग द पीखरे खुल सिंगी लेरिबा मी मसिंगी मतुंग इन्ना पीबगी मसिंगसु खेनै केंद्र असिगी मनुंगदा जाति कयाना खुंदाबना कुमै खुदिमक्ता मागी माइकैदगी अंगंब मतेंग पांगदुना लाकली क्रिसमस ना लाकपदा लमदम असिदा नुंगाय याफबा शांति लेबो ओरसनु हाइरी सुमाय तो नखोना सही खुदिगी लाको मतमदा खुगिदी केंद्र से पीबजु पिकना जाति सुना ताबा मुस्लिम जो ताबा क्रिश्चियन जो मैते जो लोन ताबनिना फेस्टिवल खुदिम थोरपो मतमदा कोई थोदोन दोना जाति बिजाति दु खाइना दबिदा पुलप पुलप चलगा नुसी सानना तो फोंदु मिनबगी पांदम अदुम लेजे अदु ngasi makti koi 24 ni ngasi akoina poch ngasi pithok kiba taragadi horen nungdang si Christmas carol na chingbu du khastang mu kana ga haibaduni मणिपुर अपस्पागी मरुमदा स्टेट एक्टर की फोर्स सिंगना मिजो मियामबु लालहोबगा मरी लेने लालहोब यावी हाइना फारगा हापी ख्रबस सिंगी लेहौरिबा मचा मसु सिंगबु लाइरिक लाइसु तंबदा मतेंग ओइनबा यूनाइटेड कमिटी मणिपुर UCM अमसुंग ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन ना खुसमनदुना इंग्लिशनी तरा मंगा एकेडमिक सेशन दगी हौदुना अंगांग कुन मही तमहननबा प्राइवेट स्कूल की एसोसिएशन द सिनक्रे लमफेल्दा लेबा CM की ऑफिस UCM के ऑफिस पांगथोपा पाउगी मिफम अमदा प्रेसिडेंट नबचंद्रना UCM ना चंगसलिबा अंगांग सिंगबो लेमना लाइरिक तमहननबा खोंथांग असि मखाताना चथखिगनी लुबसिना मणिपुर की इशू कयादा तोंगान तोंगाबा बफम कयादा चटपा मतमदा सिक्योरिटी सिंगना हापीख्रबा मियोय सिंगना थमलंबा मचा मसु अमदी इमुंग मनुंगी अवाबा सिंग असि थेंगनरपदगी खोंथांग असि लौखटपनी लेखिद्रब सिंह अदुगी इमुंग मनुंगी मियोय सिंह लालहौबनी हाइना हाइजिलगा हातोपिख्रबनिना सरकार की ओइबा फंगफम थोपा खुथोंग चाबा अमता पिबिदबा असिना UCM ना मियेंग चंगबनी मणिपुर दा लेरिबा तोंगान तोंगान बलुप अमदी स्टूडेंट बॉडी सिंगना यारिबा मखै महै मसिंग तंबदा अकायबा पिबिगनु हाइखी मसिना मरम ओरकादा मखोगी होजलबिबा असासिंगसी मी मपुं फाना मसिगी चन्नबा आबो मखरदा एजुकेशन पीबगी थोराम मसिदा अखोई तिनबंगा मरोइद्रा मिरक तिनबंगा मरोइद्रा अगी सासे मपुं फाना शेमबंगा मरोइद्रा हाबी ओवाबा लेजेंड को मैम सिंग सा मसि खंजरकादा कोई यूनाइटेड कमिटी मणिपुर UCM ना मसि थोराम से कोई पुचबनी इफम की प्रेसिडेंट रेनु तखेलंबम ना UCM अमदी ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन ना लोखललिबा खोंथांग असि नुंगाइबा फावी सरकार की ओइबा माइकेदगी फंगफम तोपा खुदोंग चाब सिंग फंगदबना इमुंग अमदा मचा अनि अहुमदगी मंगा फावबा हुंदोलंबा इमुंग कया यावबना अवाबा कया मायुंगनदुना लागली हाइखी ना लेबाक की दमकता असिगुमलबा थौराम कया अमा पाखकपिदुना लेबाक असिगी दमकता अचौबा जेनरेशन मांगगदौबा लाइक लाइसु तमदुना तंबा फंगद्रबा अंगांग सिंगजिगी दमकता अचौबा मंगलान अमा उहनबिबै दमकतासु UCM बुजु थागे थमोइ सेंगना आइगी साइट तगी अमदी ऑर्गेनाइजेशन साइट तगी थागतजरी
Manipur की matam amagi darbar member oiramba kokadan khulgi khulapo oiramba miyamna kokadan tomba hairaga khangnaba kabui jati gi saknaraba di lalin lung kabuina lekidabagi chahi yankai humdoi shuba ningsing tharom churachampur district ki kokadan khulda pangthokre tharomga mari lenana loktak power station NHPC limited na saba kokadan village community hall tharong ki athoiba atithi oikiba NHPC gi senior manager civil KS ibomchana sangaduna miyamda khusinaki Pau Marathon at the break metung that Taranokchari. Ngasigi Naharol Singi Wakolot Mantaraliba Sidagi Kananaba All Manipur United Committee Manipur Nasindana Tankak Anirak Thongna Youth Leadership Residential Camp Park Sana Pangtokadori Kwakatil the Leba Lubasigi Mayai Luisang the Pangtokiba Pau Mipamamada President Dr. Y Manikumana Ngasi Oidiba Naharol Singi Mawong Asina Equina Chautok Sariba Ipai Pusina Tambiram Liba Iramdam Asi Ngapang Amlaruidara Haibaki Jingnabale Ngahaktangi Hingnanaba Honabagi Matau Asina Tungi Miru Sing Changni Finiduna Hinghoragadra Kanbadagi Game Asi Pangtonaba Honabani Ahan Batangkata Imphal East District Oina Kumalampa Kangsangda Thawal District Oina Universal College Yaripokta Imphal West ki Oina Manipur College da Bisnupur ki Oina Kumbi College da Numit Humni Pangthokani Ani Super Tankaki Atopa District Singda Pangthokani Pawgi Mipam Asida Amukogi Advisor KT Rahman Amasung Youth Leadership Camp Organizing Committee ki Convener W Golendro Su Saruyaki Tungan ba labelda sakidana ipai hapchat araba kunai ba saktam udore ai bi akiba tu lay jarakpa galoirana abu ko na batum kyar ge ko plan tawle lakchaba adu hadaki laiba December ki tang kuntrete ki ekoida haujargani Education Minister Morangtham Okendrona Ningthokong Model High School ki fibam ngarang yengsinkre school asigi kha thangba saruke jinga nonglei nushin humdoktuna ka manungda napi kaya hauzilamba veranda gi yumthak yawrum dabagaloinana sanabungsu mongshong oina leramba thengnaki model school gi oiramniba fibam ubada minister na nungaitaba popagaloinana athuba matamda semjinana bagi thajaba school oja singda thamki tungda Gojendro Trust na sinduna school asida chathariba class 10 thagadaba mahiri singi revision course adubu apenba fungdoki minister na hauziki matam asi changdam nabagi matamni mahai masingi lamda state asisu atai lamdagi tade isabu isana lepchaba ngami utnanaba mahiri singna lairi kanna pagadabani fungdoki Manipurda kitang akoina ahong ama anoba Manipur ama anoba education system ama aduga laik tambada mipal tangdaba Manipur haibama kuna laujariba khongjariba honajari se mahiya hanba sena koi kutalei daga na khoi da mutani honariba punamaksen Imphal East District Legal Services Authority Model Reformation Club Lamboi Khul amasung Mass Development Society na sinduna Lamboi Khul irema laibungda nomogi oba legal awareness program ama pangthokre tharomasida Lamboi Khul gi board member Aisanaya amasung Chief Judicial Magistrate Imphal East A Notinesari Susaryake Advocate TS Premlata L Sarachandra amasung Advocate L Sivanandana resource person oiki High Court Manipur Bar Association ga khusamnaduna Royal Academy of Law oinamna sinduna nomugi oba Rule of Law habasida seminar amangarang pangthokre resource person oikiba Human Right Law Network ki Director Advocate Behobum Rakesh na aikhoi gi hakasi mathaktagi thadar kadabanate koiti thiraga namduna logadabani haike tharomasida High Court Bar Association gi President Reni Mangsa Tabam Academy asigi Chairman O Ibu Chauba Principal I Jugesur Susaruk Yake Manipur Commission for Protection of Child Rights ki makada Diamond Youth Welfare Association sanga yumfam amadi Arsalan Afifa Islamic Cultural Society anina sinduna Manipurda Child Rights ki issue sing haibasida sensitization program ama sanga yumfam pulei popi da pangthokre tharomasida commission ki chairman A Nabachandra member Hassan Chisti ke Maharavi amadi Mobets ki project director Salahuddin Khan susar yaki SDU Thawal na sinduna nomugi oba consumer singe awareness program ama DC office Thawal ki counting hall da pangthokre tharom asida additional DC Thawal KSS Lemba Thawal Municipal Council ki vice chairperson W Perfulo district food safety officer M Devendra Susar Yaki
Consumer Affairs, Food and Public Distribution Department Sinduna National Consumer Day Thorom Imphal ge GM Hall da pangtokre. Thorom asida Consumer Affairs ke Commissioner Y Tham Keshor, Director M Ya School Mite Susarya ke Y Tham Keshor na consumer singi leriba right miam da hena khanganduna thabak toba tai hai ke. Subagi awareness campaign asi Bharat Sarkar na pidipitadabiba sentang singasi mapam jana matam jana sirinaduna consumer sing lamdamasta leiba raja puding makta khagan ba pathok tai hakasisu aya ai connection da patninge. Prime Minister Narendra Modi ki pauta matung ina awang nongpoki state singda Delhi University ki Mahiri Singh Koigadavani haiba yathangi makhada lakiba Mahiri Singh ngasi Central Agricultural University Iroi Sembada opagi tharom pangthokre. Tharom aduda University asigi nauna Vice Chancellor oraba Dr. M. Premjit, Dean J.N. Lystrom, Registrar P.M. Pillai amadi Director of Instruction S.S. Nagrana chungba Musing Saruya ke. Tharomga mari lenana V.C. Premjit na University asina Manipur gi miyam amadi lawmi singi damak lawkhaliba thabak thorom sing amasung University asida India pumbagi oina fangaliba thabak singi matangda sugaina takhi. Amaromda Prime Minister Narendra Modi gi pauta matung ina Gyandoya North East Program gi makhada Imphal da lakiba Delhi University gi Mahiri Singh opagi thorom Institute of Bioresources and Sustainable Development Imphal na sinduna ISBD Tagyal Pat ki campus da pangtokre. Tharomaduda ISBD ki Dinabandu Sahu amadi atay masaknaba miyoi sing saruya ki ISBD ki maikayda ki Mahiri Singh adubu taram na opagaloy na kudolpo sing pituna ikay kumna ki Tharomga mari lena na Mahiri Singh na khongchat asigi matangda makoy na fanglakpa wakal loksing sing fongdoki. Root Academy gi Thobal gi Tarahumdoi Suba Parents Meet Thorom ngarang school asida pangtokre. Thorom asida Taramari Suba Manipur Battalion NCC Imphal gi CEO DM Thon gi Health gi Director Odamba Asim Bijoy Number 1 Manipur A Squadron NCC Imphal gi Officiating CEO KSS Upendra Susarya ke. Tharom gi sarok ama oina chahi gi oiba Academy Bulletin ama form galwena school asigi mithoi mihelaba Mahiri Singh da manamathum sing PK. Marirak Shubha Sahitya Seva Samiti Manipuri Film Award English ni tara manga mathang chahi February 9 da pangtholagani lamfelda leba film forum Manipur gi office da pangthokpa pawgun mi phamamada forum gi chairman L Surzakantana film forum amati Sahitya Seva Samiti ani na pulaga pigadaba award asida kangluk kun legani loinana neta irabot lilaroi lifetime mana sumang lila amadi lifetime Manipuri cinema su pigani chahi asigi January dagi December 13 fawbada Censor Certificate Lowa Film Sina Award asigi damak thazin bayagani January tara mga fawbi manungda film entry tawba yagani entry tawraba film singi award nominee January kumanga da lauthokani haiki Raja Mohan Roy Library Foundation Kolkata amadi State Central Library na punna sinduna thau ground da chatharakiba kulumdoi suba Imphal Book Fair ngasi loisin kre loisin bagi thoromda MU gi VC Professor Esnanda Kumar Sharma Manipur Sarkar gi Consultant RK Nimai Commissioner Oiramba P Borot Art and Culture gi Joint Director K Susila Susarya ke Sports Painting Competition da makong matang tarabising da manamathum yantoke P Borot na district sing da hangliba district library sing mamingkhak oina lebagi mohta mating leba kharakhak thambana kanabo oigani government na ahenba senfam thadaduna library chakot hanba mathau tai haike Dr. R.K. Nimaina Manipur gi missing asi yengluragadi lairik yamna puthokle habi yai naunu puthokliba lairik sing printing quality lerakona lairik paning bagi chang khara hengale miyamna lairik leibiduna pabagi hainabisu leibiu haike Manipur University ki Vice Chancellor Professor H. Nandakumar Sharma na haukiba hauzik amadi lakadoribabu samna halibasi lairik leitrabadi civilization asi mutpaga manaragani hauzik library da lairik pabagi chang hantaraliba asi ningba kainingai ni fongdoki Ingnisini Taramathoi Taranithoi gi SPA gi Fandagi Kaisamthong Kendra gi manungda leiba hauba marak ngangom lekai gi lambi semdana paisa lothokre haiba wafamda lamdamadu gi miyamna ngasi me lambi tingduna khongjang changsingkre lekai gi miyamna phungdorokpada PWD Highway South Division na SPA gi makhada Ningom lerak top lerak jela lerak manisana lambi lemazam lekai hauba marak ngangom lekai lambi fagar han bagaloina na galvat ani semna nabagi thabak paikhatpani Inglisini tarahumdoi gi Mars kulumdoi amasung chahi asigi Mars taramapanda tangkak ani thongna lupa lak
Marfudra nithoi henbagi senfam loktotuna tabak sing loide haina report tauke adubu haubam marak ngangom lekai gi lambi asidi suksem semdri asigumba thawong asi yaning de chaliba December fawi manungda lambi asi sembi drabadi akan ba khongjang sangsingani hiram asida chenaba official sing suspend tawbaga loinana contractor blacklist tawgadabani Chief Minister nasu hiram asida miyeng changbiu hairi miyam na changsing ki ba khongjang adu police laktuna tankai ki Lungai ni jingmi tami amata oina saruk yaba festival ama oina pangthong ba koi punna hona minasi haina hana minister oiramba RV minthingna phongdokre lamfel da lebam hakim da pangthok ba pawgun mifam amada ban makha taradana englising ma jamapan marfutaret mamangda festival asi sit soing kaunarami adubu jahi asimakta dagi lungai ni haina olakibani festival asi jingmi tami punna saruk yaminarabadi hena mai pakani phongdokhi Kanglei khunai gi nat amasung lining gi saktam mangsil riba sina maleng bi lemai degi furup asi kangkhun mutkhi bagi paiba leidingai talak asida mapung faba cultural university ama lingna ba sarkana warep lokhi babu Southeast Asia Cultural Organization na thagatpa phongdokle cultural university asina ekhoi gi indigenous culture bu ngak senba amadi yokhatpada achuba thodang laurakani adubu tungda kanagumba amatana culture gi mingda senda lambi onthokpa phongna amadi lonna sagun tawba culture gi mingda paisa pekpham onthopiganu yamna sengba taruba indigenous cultural university ama ohensi hairi cultural university ama sarkana lingna ba lokhiba warep AISF Manipur State Council na suthagapa phungdorali university asina ekhoigi ina khulaba culture gi machak sing malem sing thunagani amasung state asigi nat ki maramda heithoi sing thoiba punsigi chapsaba mahau phangdaduna leiramba sing kana jabab phanglagani adubo handak sangai university ko lanai mahikol ama lingnana ba pukhalali ba asi larba imungi mairui sing tamjaba yaba DM college bu hana onkhalaga lanai asina tangai fadraba matamda tawbo oirabadi faramgadabani haina lawi sangai university asibu public sector gi oina lingbina ba taksili Dr. Ambedkar Fellowship National Award English ni taramadi fanglakraba Rural Updevelopment and Development Organization gi President oidiba Irom Priyananda opagi tharomama organization asigi patsoi part 2 daleba office ta pangthokre Youth Development Organization Club ka loina na pangthokiba tharom aduda lamdam adugi masakna ba miyoi kya susar yakhi ngasi ayuk chawrana pung taraga mini kuntarom chapa matamda Imphal West Police Commando gi team amana Thangal Bazar gi akoibada thiba humagi thabak chathakre handak bom mathang pokhai khrabagi matungda station tharang lakhapa oina khongthang asi lokhapani hari Thangal Bazar gi mafam amada bom leire haina miyamna tonga sandok rakhi police na thiba humagi thabak chathabadadi karisu leram khide Thangal Bazar dagi khoyathong fawbugi marakta leba dukan singi miyoi sing amadi lambi da lakwa miyoi sing amamam ta oina verification chathaki miyoi kun makhataba verification gi damakta city police ta pukhatki Amarom da Lamlai Police Station gi manung chanba Nompo Kakching Laikot Chingda leba nifumapan suba BSF ki post gi anro chat ki balambi da ngasi ayu pung taraga minute nifumangarom chapa matamda bom pokai kre thodo aduda aso apan amata yaukide Lamlai Police amadi Manipur Police bomb expert na mafam aduda jangsinduna makhataba bom leibra haina thiba humagi thabak chathaki break matungda amukana taramokjari Maitai Society Churachampur amasung Milal Mayai Loisang ani khusamnaduna Churachampur district ke Jaute khulda Maitai mek tambibagi tharamama ngasi hodokre hodopagi tharamanduda Milal gi president Satopam Tomba Mangang vice president Moirangthem Naukhomba amadi Padma Shri Dr. W Gozen Maitai na chungba Milal gi thaupuba singa loinana Maitai Society gi chungba sing susaruyaki tharamanduda tombana phongdokibada ngasi gi mirol na Maitai mek tambagi tangai fadaba amal leiriba asi mayek asibu heiraga sarkar gi thabak fangani habagi nate mitei lolbu fauna lol oina sizinariba singda mayek asibusu khanganduna ekhoigi mayek ama leije haiduna chauthok chanabagi damaktani haiki aduga hauliban sei khari babaga leiba hujui isne tareiba arutigi mayek mahau function so 2015 degi mayek haisin sabsa mahau phagolaba aduga ina hujui kai baga jiji yam matik sae phagol mayek haise yam mathau kai Harimati Dance and Music Center gi nifinthoi suba mapok numi thorom porompata level center asida pangthokre thorom asida RK Bidur Center asigi president Dr. Khetri Kala Susaruyaki thorom gi sarugama oina Savener amasu Phongki secretary N Harimati na mathang chahidagi center asida awang mathaki class ama hanglagani
hauze hauze chahi ahum gi oiba course amasu hangle haukiba chahi nifuni thoi asida artist amasung play kaya puthopa ngamle haiki Taramanga Suba Rupmahal Artist Memorial Drama Festival gi ngasi nini chanbada Lamadong Dramatic Union gi Kangla Chekhaipa Utkre Play asi Moirang Kanglai Rol gi Khamba Thoibi gi Warida Khambabu Samu Khongyet pagi Kangla Wayel gi matangni Play asi Dr. Y Radhishyamna takpi tambibani Pioneer Health Club Manipur gi founder president Dr. Sawam Bapu Singana lekhidabda club asina waba fondokre lekhidaba Bapu Punjab Agricultural University dagi English Mapan Umbudra Mapanda Agriculture da PhD degree fangduna matamadugi Manipur Agriculture College ki principal in charge ore bagaloinana Central Agricultural Hek on baga College of Agriculture gi ahad badin oiki English ni subna anida thabak gi pothara bamatong ahal oreba singi yafanana bathabak kaya pakhalam bagaloinana leita laira ahal singi analayang amasung haksel da mateng pangduna Health Club asigi founder president oiramki hairi Manipur State Power Distribution Company Limited Thawal Subdivision gi manung chana hana agreement tawna khraba amadi transformer dagi mai kangnaba notice pi khiba matam hendokpana maram oiduna makatana notice pi batawdana transformer dagi mai kakpa horagani haina subdivision gi manager gi cherol amana khangali hauzik sanabagi pau ngasigi sanabagi pauda ZFC Churachampur amadi USA Khurai Yankhanipan Suba CC Meet ki pre-quarter final match da thengnaragani All Manipur Football Association sinduna mapal gi team mari yauna punna team kontrama thoine saru yaduna Imphal gi polo ground da knockout basis da chathariba Yankhanipan Suba Sir Churachan Singha KCSI CB Memorial Football Tournament asigi ngasi sanakiba ahanba match da ZFC Churachampur amadi FC Khanglai Sadai Hills apiba matamda goal amamam chanaduna draw chatpadagi kick from penalty markna decide tawbada ZFC Churachampur na goal mari amada maithiba piduna pre-quarter final chankibani ZFC Churachampur gi apiba matamda chankiba goal adu G Hauson Pauna anisuba half ki yankhani toisuba minute chanki FC Khanglai gi goal aduna Pritam na ahanba half ki taruksuba minute chankibani ZFC ki penalty da chankiba goal sing adu G Hauson Pau T Kamkhua Lian amadi Emmanuel na chanki FC Khanglai gi sanaroi amatana penalty da goal amata chankidabana match si ZFC Churachampur na mai pakhibani tournament asigi anisuba match ki sanakibada USA Khurai na Young Physics Union alabung bu goal amasino da maithiba pikre USA Khurai gi mai papagi goal adu El Fernando na anisuba half ki humfunipan suba minute chankibani match asida USA Khurai gi M Ravindra El Fernando amadi Young Physics Union gi S Naubi da referee na yellow card book tawki Chathariba tournament asigi mathangi match tang kuntare ki ayu pung 13 kuntra chapa matamda ahanba match oina FC Moirang amadi 11 Star Sporting Union akampat ka sanagani anisuba match nungtil pung amaga minute kuntra chapa matamda Nisa Thangmaiban amadi Hisu Thawalga sanagani Imphal West District Football Association asinduna ngasidagi YWC Ground Malomda team marina saru yaduna taramathoi suba L Suniti Baladevi Memorial Senior Women Football League Imphal West District Football Association gi president na hodokre ngasi ahobo numiki sanakiba ahanba match da Manipur Police Sports Club na YWC Langthabalbu goal ahum amada maithiba pikre Manipur Police Sports Club ki goal ahum adu NG Balana ahanba half ki 32 suba kunipan suba amadi ani suba half ki yang humdoi suba minute chankibani YWC Langthabal gi amatangarba goal adu PS Binana ani suba half ki humatoi suba minute chanki ani suba match ki sanakibada Kripsha Nauram Thongna Sai RC Takyelbu goal taruk shino da maitiba pikre Kripsa Nauram Thonggi goal sing adu Vidyarani na ahanba half ki 33 suba kuntra manga suba amadi ani suba half ki 53 suba minute goal amamam chanki atopa goal ahum aduna D Grace Y
Hemolata amadi N Ratan Balana ahan bahaf ki taramari suba kontra homde suba amadi ani suba half ki yang hitare suba minute chan ki bani tournament asigi mathangi match tha asigi tang kuntaru ki numit yungba matung pung tara nithoga minute tara chapada Manipur Police Sports Club amadi Kripsha naram thonga sanagani ani suba match nungtil pung ani tabada YWC lang tabal amadi Sai RC takyelga sanagani Sajing inat kambalum na sinduna Chajing Gang Jebung Football Ground da team nipa na saru yaduna chathariba kuntaruk shiba lang tabal kendra inter club sports mid football tournament king asi sana kiba an ba match ta SNSC Hauribina CFC Chajing awang lekai bu goal ahum ani da mati pa pikre HNSC Hauribi ki goal sing adu TS Khoiraba Wainauba amadi El Sanahal na chanke CFC Chajing awang lekai ki goal ani aduna El Khaba amadi Y Jotina Jankibani Zathariba tournament asigi ani suba match ki sanakibada BP United Chajingna MU Mantri Kongbu goal amasino da mathiba pikre BP United Chajingi mai papugi goal adu S Romario na Jankibani hayang ahanba match da Lisu Lilong amadi Hemanta FC Mairen Khonga sanagani ani suba match da NFC Naral Konjil amadi KALYC Karam awang lekai ga sanagani Chandigarh tha asigi tang kulum doidagi chathariba nifumathoi suba Junior National Boys and Girls Volleyball Championship king asi sanakibada Manipurna Telangana bu set ahum anita amadi Delhi na Manipur bu set ahum amada maitiba pikre SS Moirang amati YDO Moirang na sinduna Moirang Multipurpose Higher Secondary Ground da sanakiba KG Premier League ahum suba quarter final match ta Isak Moirang na Moirang Sabu goal ahum sino da maitiba pikre Mari suba aruba quarter final match ta Thangjing 11 na Steel Warriors bu goal ani amada maitiba piduna semi final changkre ahanba semi final tha asigi tangku tarukta Amofa Academy amadi Moirang Star ga sanagani ani suba semi final match tha asigi tangku nipanda Isak Moirang amadi Thangjing 11 ga sanagani Imphal East District Football Association na sinuna tha asigi tangkun tarukta pangthokani toramba Junior Girls Football League Tournament khudongcha tabakharadagi matam kaktana yethokle hari M Ravi Chandra Trust na sinduna Kiamgai Ideal High School Ground da team Taramapan na saru yaduna chathariba taruk shiba state level M Bir Chandra Memorial Open Football Tournament king asi sanakiba ahanba match da RDD Wangkai na YFC Yaskubu goal mari amada maithiba pikre RDD Wangkai gi goal mari adu Re Anal Inau amadi Minal na chanki YFC Yaskubu gi amata ngarba goal adu Stephen na chankibani ani suba match ki sanakibada RFC Sagol Banna BPYC Basikombu goal Nepal amada maithiba pikre RFC Sagol Bangi goal singadu Dhirena goal ahum chanki atopa goal singaduna Ronald Disingam Somananda Oken amadi Rahul na chanki BPYC Basikongi amata ngaraba goal adu Dinesh na chankibani hayang ahanba match ta DFC Chajing amadi KMFC Kiamgai Muslim ga sanagani ani suba match ta ABC Fightinga amadi MRC Chajing Marenkhonga sanagani Manipur Hockey na sinduna Komalampak Hockey Stadium da team tarung na saru yaduna chathriba ani suba Herojit Waribam Gold Cup under 14 Hockey Tournament ngasi sanakiba ahanba match ta Hockey Union Larigam Bumlekai na KSSC Khongwanbu goal Nepal Sinoda Chawno maithiba pikre Hockey Union ki goal singadu A Suresh na goal mari TS Ingalemba na goal ani T Ricky amadi KS Michaelin na goal amamam chanki ani suba match ki sanakibada Hike Singzamaina Siobu goal mari sinoda maithiba pikre Hike goal mari adu N Amarjit KSS Zalabras KSS Boris amadi S Subul Chan na chankibani tournament asigi mathangi match tha asigi tangkun tarukta ahanba match oina farm amadi Hike sanagani anisuba match ta KSSC amadi JAJSA ga sanagani ahum suba match ta Hockey Union amadi CEO ga sanagani Bharat Swabhiman Trust amadi Patanjali Yoga Samiti Manipur gi Yuba Pravhari amadi Organizing Secretary anina khusamnaduna yoga gi maramda khananai ba mifam ama Thawal Ningombam Community Hall da pangthokre tharomasida Manipur gi tongan ba yoga center singdagi miyoi kyana sarya ke Yuba Pravhari Sagolsem Prameshwar amadi Organization Secretary Dr. M Rajendrona resource person oina wang angki
National Sports Academy Kumalamba ki mathangi chahi inisini taramanga amadi tarataruk ki academic session da ming chanana magi damak sanaroi khanbagi selection process Imphal East West amadi Bisnupur district da pangthokraba matungda ngasi Thawal district ki oina Thawal ningomba ministry da pangthokre academy asigi oina masana taruk archery boxing judo taekwondo wrestling amadi weightlifting ki sanaroi nupa macha nupi macha sanaroi taruk punna humudani thoi khangadabani tharo masiga mari leinana National Sports Academy gi Honorary Sports Officer W. Susil Kumar na Fongdokibada Sanaroi Sing Asi Khanbagi Damak Moto Ability Test Ngasi Pangtholoba Matungda Makata na Medical Test Pangthokani Khangalaba Sanaroi Sing Amuhana Mark Yankai gi Written Test Pangthotuna Final Selection Tawani Haiki Makata na Wadhauriba Atai District Singi Su Pangthokani Fongdoki Ngasi Nomugiba Ingasai Pau Pizari ICAR lamfe patagi phangba pawgi matung ina ngasigi khwaidagi saba asi degree Celsius kulumdoi dasmik anini khwaidagi ingbana degree Celsius mari dasmik ahumni nungsita yawba isingmunigi chang ayukta chada marfadra mari nungthildana chada humudra ni thoi nongjugi chang millimeter sunyani loislakudamroi bapaw mukhana pizari Reserve Forest ki lamkhop chindana yum sariba singlokthona bahonari haina Forest Minister Devendra na haikre Kasong Kulan Subdivision da miyam na khangnatriba ising chaibi ama pawmi ahumna puthokpa ngamde amadi ZFC Churachapur amadi USA Kurai Yankhaidipan Suba Sisimic ki pre-quarter final match da thengnaragani asi ISTV ne bijaba paw mata susinjari ni tabirim smok kana